Ahanba tangkak oina ngasi pangthokliba shuba Lok Sabha meekhal ase Mamang Manadaba Maongda Thamoi Dagi Thadanaba polling station singda Thorakpa haina Manipur University ke Department of Southeast Asian Studies ke Head of Department Professor Chinglen Maisnam phongdorakli TOMTV ga khadana unaba amada Professor Chinglen Maisnam na hai Irang barak asida pangthokliba handaki meekhal ase Mamang ka Manadaba ama oi meekhal asida miyamna Thamoi nungdagi wakhal khallaga meekhal asida saruk yaba oi handaki meekhal ase icham chamba meekhal amanate Manipur gi tungi laibak lepkadaba meekhal amane kangnon chumba meekhal ama ohenna ba mayol da changsin ke ba campaign adugi pandamda ngasi gi meekhal ase changsile haina lawge pangthokliba meekhal asina anauba Manipur ama purakpagi ahanba khongthang ama oigani khali haina mahakna makha take handaki election city ko gi yam singna harakanda isam chamba election nate masidi Manipur gi tunglam chat aduga lepkodoriba aduga masida ko gi param harakanda tungdasu yam model loiba aduga makal gi election ama madu oigadori na idi khaljari bane aduna mamang da koina mayol gi khongchat mayam sakki betusu Manipur da muscle power money power aduga masagi election gi corrupt conduct open koi violate toba na chingba kudimaksi tobiganu handaki election sidagi koi masidagi koi gi matau tamnana ba yamna koi tamjaniya ba makal gi aduga election mo ONG haidana mayol na changjang gi ba khongjang do aina khanjabada koi machi da koi gi mafam kharada koi gi balance thogasu ai generally ai yengma matam dadi election se adum mai gi koina changjaliba aidi mayon su changjaliba kangnam chumna mai gi pangthok patu makhal gi election gi mana thangi ba pandam do ai matom da changjane logjage aduna ngasi pangthokliba first phase gi election si masi miyam na kogi yamna maximum thoraktana haidi mai police station na thoraktana thadaba election so chodna oigani nikali ana sugyo chodna handaki election se masina kogi anobam Manipur porpada ahanba phongthang ma orani haina ai khanje